ꯊꯤꯡꯒꯣꯟꯖꯥꯡ ꯀꯨꯀꯤ ꯈꯨꯜꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯦ꯫ ꯆꯍꯤ 9ꯒꯤ ꯑꯃ ꯌꯥꯎꯅ ꯅꯨꯄꯤ ꯑꯅꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 3ꯒꯤ ꯅꯨꯡꯊꯤꯜꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯕꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯝꯄ ꯅꯥꯒꯥ ꯈꯨꯜꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯝꯗꯥꯏꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯦꯜꯖꯥꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯤꯡꯈꯣꯖꯥꯡ ꯀꯨꯀꯤ ꯈꯨꯜꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯑꯦꯇꯦꯀꯔꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯆꯍꯤ 9ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯅꯨꯄꯤ ꯑꯅꯤ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯒꯤ ꯄꯥꯎ ꯐꯪꯕꯒ ꯄꯟꯊꯗꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯪꯂꯨꯕꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ PS ꯑꯁꯤꯒꯤ ꯖꯨꯔꯤꯛꯗꯤꯛꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯅꯤ꯫ ꯈꯨꯜ ꯑꯁꯤ NH-37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯇꯨꯄꯨꯜꯂꯣꯝꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯝꯂꯕꯒꯦ ꯑꯃꯗꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯂꯧꯅꯕꯒꯤꯗꯃꯛ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜꯃꯥꯟꯕꯤ PSꯀꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:42 ꯇꯥꯔꯛꯄꯗ ꯇꯦꯂꯤꯐꯣꯟ ꯑꯅꯤꯔꯛ ꯇꯧꯕꯗ OCꯒꯤ ꯅꯝꯕꯔ ꯑꯁꯤ ꯗꯥꯏꯚꯔꯠ ꯇꯧꯔꯝꯕꯗꯒꯤ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯍꯪꯕꯗꯅ ꯈꯨꯜ ꯑꯁꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯀꯤꯞꯒꯦꯟꯁꯤꯡꯅ ꯇꯥꯕ ꯈꯨꯜꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯝꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯆꯤꯡꯗ ꯕꯦꯁ ꯇꯧꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯍꯥꯟꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏꯕꯗ ꯈꯨꯜ ꯑꯁꯤ CRPFꯀꯤ 46 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯒꯤ F ꯀꯝꯄꯦꯅꯤꯒꯤ ꯄꯣꯁꯠ ꯑꯃꯗ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯁꯤꯡ ꯑꯗꯨ KNFPꯒꯤ ꯀꯦꯗꯔꯁꯤꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ KRAꯒꯤ ꯀꯦꯗꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯗꯗꯤ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨ NICN-IM ꯑꯃꯁꯨꯡ ZWF ꯀꯥꯝꯁꯣꯝꯒꯤ ꯀꯦꯗꯔꯁꯤꯡꯅ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯂꯕ ꯂꯝꯅꯩꯒ ꯀꯤꯞꯒꯦꯟ 9 ꯑꯃꯁꯨꯡ ꯅꯦꯡꯅꯩꯆꯣꯡ ꯀꯤꯞꯒꯦꯟ 53 ꯀꯧꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯇꯨꯅ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯇ ꯄꯨꯔꯛꯈ꯭ꯔꯦ꯫ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯄꯨꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP OPSꯅ 9 ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯚꯝ ꯂꯨꯔꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯣꯏ ꯊꯪꯕ ꯐꯩꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯇ ꯃꯈꯣꯏ ꯑꯅꯤ ꯄꯨꯔꯛꯄꯒ ꯄꯟꯊꯗꯅ ꯂꯥꯌꯦꯡ ꯆꯠꯊꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ (ꯃꯥꯏꯅꯔ OTD) ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕ ꯃꯈꯣꯏ ꯑꯅꯤ ꯔꯤꯝꯁꯇ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯕ ꯍꯧꯈꯤꯕꯗꯒꯤ ꯂꯥꯌꯦꯡꯁꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯇꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯆꯤꯟꯗ ꯈꯛꯇ ꯂꯥꯎꯕꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯗꯥꯛꯇꯔ ꯃꯅꯥꯎꯇꯣꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯑꯑꯣꯟꯕ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯑꯆꯧꯕ ꯊꯥꯖꯕ ꯊꯝꯂꯤ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯅ ꯃꯥꯂꯦꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯑꯣꯟꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯥꯖꯕꯅꯤ ꯍꯥꯏꯅ MP/CCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ S. ꯃꯅꯥꯎꯇꯣꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ 2ꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯁꯣꯠꯊꯔꯕ ꯏꯟꯗꯤꯌꯥ ꯑꯁꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯆꯤꯟꯗ ꯈꯛꯇ ꯂꯥꯎꯕꯅ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯍꯟꯗꯛꯇ NEET ꯍꯥꯏꯕ ꯃꯦꯗꯤꯀꯦꯜ ꯇꯝꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯔꯨꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯈꯤꯕ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯂꯩꯈꯤꯗꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯤꯕꯁꯤ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ UPAꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯕꯨ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛ ꯍꯥꯏꯅ ꯈꯪꯅꯔꯝꯕꯗꯨ BJPꯒꯤ ꯃꯇꯝꯗ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ NEET ꯑꯦꯛꯖꯥꯝꯒꯤ ꯋꯥꯊꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ-ꯃꯄꯥꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤ ꯑꯗꯨꯕꯨ BJP ꯂꯩꯉꯥꯛꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ NEET ꯋꯥꯊꯣꯛ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯄꯨꯈꯠꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯏꯝꯐꯥꯜ ꯋꯦꯁꯠ 2 ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ TH ꯃꯣꯗꯨ, MP/CCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ S. Jiten, ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯗꯤꯌꯥ ꯄꯦꯅꯦꯂꯤꯁꯠ P. ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝꯅꯆꯤꯡꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯅꯣꯡꯖꯨ-ꯊꯥ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯧ ꯂꯤꯡꯅꯔꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏꯐꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯐꯥꯎꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯧ ꯂꯤꯡꯅꯔꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯄꯥꯛ ꯁꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯚꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄ ꯃꯔꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗꯗꯤ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯛꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯇꯝ ꯑꯃꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯐꯥꯎꯕ ꯇꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫
ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏ ꯈꯨꯕꯛꯇ ꯍꯥꯞꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯋꯥꯅ ꯄꯨꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯈꯪꯕꯤꯗꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯦꯟꯅ ꯋꯥꯔꯧꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯅꯁꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯎꯕꯤꯗꯕ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯈꯪꯕꯤ ꯎꯕꯤꯔꯒꯗꯤ ꯂꯩꯉꯥꯛꯇ ꯅꯦꯁꯅꯦल हाईवे 37 इम्फाल जिरी लंबी असी सेमजिनबियु हाइना डिमांड तौगदबनी अदुबु लाइबक थिबदी मिचम मियामना ngasi फाउबगी मनुंगदा नेशनल हाईवे 37 इम्फाल जिरीबाम लंबी असी सेमजिनबियु हाइना वाकन मिफम फंबा अमदी खोलाव कया लाउबा थेंगनद्री हाइनासु पेंदबा वफम कया फोंदुरगली बिजोय कोइजमगी युमदा बोम अनिरक लंगसिनबा अमसुंग बाबाननगिदा पोखायनखिबदु प्रिपाकननी हाइरकली आउटलॉ अंडरग्राउंड ऑर्गेनाइजेशन पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रीपाक की पब्लिसिटी ऑफिसर डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा मंगाल खुमन की चेरोल अमदा एक्स मिनिस्टर बिजोय कोइजम इंडिया की रोगी एजेंनी मा की युमदा थेंखांग अनिरक्त बोम लंगसिनखिबा रेड आर्मी प्रीपाकननी अमसुंग बाबानंद शर्मागिदा बोम पोखायहनखिबा प्रीपाकननी हाइरकपगा लोइनना महाका लोइनना सेंजा थुमजा तौबदा चेनरिबा स्टाफ सिंग नुमित मंगानगी मनुंगदा चंगजरकदबनी हाइना फोंदुरकली चेरोल असिना हाइ हौखिबा चैचा जून 29 2026 थांगजन नुमिकी नुमिदांग पुंग 10 रोम ताबदा अमदी ngarang चैचत मरी जुलाई 2026 थांगजन नुमिकी नुमिदांग पुंग 13 रोम ताबदा एक्स मिनिस्टर बिजोय कोइजमगी मयमदा बोम लंगसेंदुना अकी खंग पिहनखिबबु प्रीपाकी खुलाई पाइबा लानमी संगलु रेड आर्मी आरए की मोबाइल यूनिट अमना चथखिबनी हाइदी लाइबक फबदी बोम सिंग अदु पोखाइखिदे मसिमक एक्स मिनिस्टर अमदी इमुंग मनुंगी लाइबक फबनी हाइदी एक्स मिनिस्टर बिजोय कोइजम इंडिया की रो अमदी आईबी की एजेंनी लोइनना येकनबा आयो एप सिंगा लौतुना दुना प्रीपाकी रेड आर्मी कया की इमुंग मनुंग सिंगदा चतुना रेड आर्मी सिंगबु लान संगदगी कौथोकनबा सिनबा अमदी प्रीपाकपु मरु फंगना मुथनबा होनबा खुरकी इना लाई साबा येकनबगी एजेंट अमनी महांगना चथरिबा एंटी रिवोल्यूशनरी की थबकसिंग असि खुदकता लेपतुना नुमित 9 की मनुंगदा पार्टी दा चंगजरकदबनी नत्रबदी प्रीपाकी पीपल्स कोर्टना वाइल चथदुना आगपु चैराक पीरगनी हाइदी इमुंग मनुंग अमदी मरी मतासिंगनासु एक्स मिनिस्टर बु वखल ताहंदुना पार्टी की मायोक्ता लेबा थबकसिंग असि खुदकता लेफनबिनबा वरी साबियु हाइना प्रीपाकना निंगसिंगलकली नाकला मरोमदा हौकिबा चैचत 26/06/2026 सगोलसे नुमिक अहिंग पुंग अनिरोम चटपदा बामो लैकाई बर्मापुर अरिबम लैकाई दे लैबा फ्राइलाट पम बाबानंद चीफ एजुकेटिव ऑफिसर डिस्ट्रिक्ट प्रोग्राम कोऑर्डिनेटर थौबाल डिस्ट्रिक्ट हौजिंगना कक्चिंग द ओइना पोस्टिंग तारिबा मियोय असिगी युमदा बोम पोखाय हनखिबा अदु पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रीपाक की फाइनेंस टीम न चथखिबनी हाइरबा मियोय असिना महाकी खुचाबी स्टाफ खरगा मानरगा हौखिबा कुमसिंग 2025 के अगस्त 19 दा कोर्ट के ऑर्डर अमना ग्राम पंचायत की एडमिनिस्ट्रेटिव कमिटी की जिला परिषद अमसुंग चेयरपर्सन कखरबा मतुंगदा एमजी नरेगा 2025-26 फाइनेंशियल ईयर की वेस्ट वर्क अमसुंग मटेरियल वर्क पुमनमकी सेनफमसिंग येनाथोकी लोइनना डिस्ट्रिक्ट प्रोग्राम कोऑर्डिनेटर अमा पीएच बबानंदा अनिसुबदा संजयमम सीमा वीडियो वांगजिंग टेंथासी डी ब्लॉक अहुम सुबदा के राकेश जूनियर वीडियो वांगजिंग टेंथासी डी ब्लॉक मरी सुबदा किरोमनी वीडियो लिलोंग ब्लॉक अमदी मंगा सुबदा सुरमा वीडियो थौबाल ब्लॉक हारिबा मियोय मंगा असिना लेबाक मियामदा उच्चाइदुना कमिटी सेमलगा कमिटी अमदगी लुपा लाख अहुम खोंगतखिबदा नतना एडमिनिस्ट्रेटिव सेक्शन एएस अमसुंग टेक्निकल सेक्शन टीएसपी बिगी लुपा लाख अमदगी अहुम फाव लौखी हारिबा मियोय मंगा असि लेबाक मियामगी ई चुप्पा मथौ मसक खंगदबा सागगी मैदान असिबसिंगनी मरमदुना बाबानंदगा लोइनना सेंजा थुमजा तौबा असिदा चेनरिबा मथक्ता मिंग पीरिबसिंग असिसु बाबानंदगी थौदो अदुमना थोक्ट्रिङैदा नुमित मंगानिगी मनुंगदा पार्टीदा चंगजरकनबा चेक्सिन वाफम थबलकली बीजेपी आरएसएस ना खुद थिंगजिलकपदगी एजुकेशन सेक्टर कांगखोंग चाइरे बंकिम चंद्र बीजेपी अमसुंग आरएसएस ना मणिपुर की एजुकेशनल इंस्टीट्यूशन सिंगदा खुद थिंगजिलकपना लमदमसिगी एजुकेशन सेक्टर कांगखोंग चाइरे हाइना एमपीसीसी की वंगांगलोय पी बंकिम चंद्र ना फोंदोखरे वाफम असी बीजेपी ना लेबाक एजुकेशन सिस्टम बु कांगखोंग चाइहलकले हाइरदुना मसिगी मायोक्ता राहुल गांधी ना हौदोक्तुना लेबाक सिनबा थुंगना पांगथोकलिबा माइरोइसिंगी कोलाव साट्रोंग की गुन्स की मनुंग चन्ना कक्चिंग डिस्ट्रिक्ट कांग्रेस कमिटी न सिंदुना मफम असिदा पांगथोकपा पावगी मिफमदा फोंदोखिबनी एमपीसीसी की अमदी केडीसीसी की लुचिंगबा कयाना सरुक याखिबा पावगी मिफमदा मांगना मखाताना हाई बीजेपी न लेबाक से लेंगाक पाइबदगी लेबाक से एजुकेशन सिस्टम फेल ओइरे नेशनल की थाकता पांगथोकपा तोंगान तोंगानबा कॉम्पिटिटिव एग्जाम कया ngasidi फगी तारे मरोइना चहीसिगी एनईईटी की एग्जाम यावना तोंगान तोंगानबा एग्जाम कया क्वेश्चन लीक ओहलगा माहिरोइसिंगदा निंगहनबा पोखनख्रे मसिना मरम ओइरगा माहिरोइ तरागा मरी मसा मतंता सैजबगी थौदोक लैख्रे थौदोकसिंग असिदा लैरिबा बीजेपी लेंगा असिना चपचाबा थौदांग लौबगी महुत्ता मियामबु अपंगबा सिदुना लैरे मणिपुर की ओइनासो एजुकेशन सेक्टर दा बीजेपी अमदी आरएसएस ना फोंगना यावसिलकली मरुओइना एमयू यावना यूनिवर्सिटी अमगी कॉलेज सिंगदा बीजेपी अमदी आरएसएस ना चावना खुद थिंगजिले ओजा अमदी स्टाफ हापा बीसी हापदा
BJP amadi makhoi gi lupsingda yaudragadi khandabagi fibamda leire masina maram oiraga haurakliba naha amadi oja kaya namfuda BJP yahanduna leire masina maram oiraga education system fail oiraknabagi achauba maram su oire maram asina haurakliba naha sing amadi miyamna BJP amadi RSS na sanariba lila mayam asi khangna thabak tawbagi matam oire haiki Kaching Congress Committee ki Kaching Kaithel da laiba office ta pangthokiba paumisinga unabada Saruk yakiba MPCC ki General Secretary KSH Kennedy na hai BJP na center da chahi tara rom laingak pairak pasida BJP na laingak paiba state ayambada institutional crisis towan bagal loina na laingak ki hana leijaramba school amasung college lak amarom thonglol handuna laiba asigi education system kangkhong chai handuna muthat kadawre Mahiroi singna matam changna wana honajaduna competitive exam kaya saruk yaramdai matam sida maram chadana exam question natraga yeithurakpa question leak oirakpa recruitment policy lerektaba kaya asina mahiroi kaya su society tawhanbada natraga aranba lambida chatkibagi achauba maram amasu ohele leibak pumbagi oina chathariba achauba competitive examination singda chatharagliba thawong asi miyam amadi guardian singna asengba chumba thidoktuna khongjang changsinbagi matam yaure haugalaliba mahiroi singna exam center lapna pibadagi matam nangdabagi problem kaya loinana hojik mahiroi singda mentally physically financially piriba chaitheng kaya asi puna thengna minasi congress na changsiliba mahiroi singi kholaw haiba khongjang singda saruk yabiu pautak pibiu haina sumiyam gi pungning chingsinki thabak suba chatkiba naha ama siramle JEC semkhre mayumdagi thabak surugani haduna chatkiba laisang them Keli makhongdagi sapam swami kunga manga apokpa esko mai kauba naha amagi Asiba Hakchang khekman ningthibi khong kenel manakta ngasi ayuk phangbugi mayakta JEC semkhre JEC convener sapam mocha na highlight khidraba swami ngarang ayuk pung 8 tarakpada mayumdagi thabak surugani haiduna thokibani aduga chingna ningai oiba mongda siraga leirambani misi asigi matangda mari leinaba lenga ke authority na thuba matamda langla langjil puthoktuna mara leiba sing cherak pibiu chenaba sing fadriba fawba Mahaki Hakchang lauroi amasung khongjang sing changsin gani haiki leikhidrabagi loinabi Rosibina na hai ehaki puroibasi ngarang ayuk thabak suba chatkibani aduga ngasi ayuk minungsi yaudna hatok pirambasi thamoi songna nungaite mahak yaudana lehoriba ichaga matau karamna hingani hairaduna athuba matamda chenaba sing faduna cheirak pibiu haiki